Chayet Naduna Leriba, Indo Myanmar Gingamkai Saruk Singda, BRTF na Sambal Kabagi Tabak Chatabalep 3. Chayet Naduna Leriba border pillar number Marifumatoi, Makong Fauba border pillar Karak Naba, Lambiyatba, Yausin Kray. UCM Yauna Lupkayana border fencing Makatana Kaba Lepna Baharabasu, BRTF na Tabidana Makatana Sambal Kanaba Tabak Chatari. Chahi asigi August thagi tang kunmathoida United Committee Manipur UCM gi President Joy Chandra Konthaw zamna luchingba team amanasu hakthengna Indo Myanmar border manaki kwatha khunauda matam kya gi mamangdagi che naduna lakiba border pillar number Marifumathoi yengsilubagi kongchata BRTF na border pillar Marifumathoi asidagi kilometer khara chalaga inau nauna border fencing khanabagi thabak lambi yatuna chatharamba kongchada sida thengnarakibani. Masida UCM na fencing asibu khaba leptrabadi Manipur miyam gi juntra nipandagi hena sathiba ajoba ihau lakani haina paumi sing da fongdokhiba wafam sing leiringaida fencing thingbadi lairadana BRTF lever kayana border fencing khanabagi yot kayama yungbagi thabak chatharam lei hariba fencing khanabagi yot yungbagi thabasi kwatha khunong da leiriba che nariba border pillar number Marifumathoi yogadaba kilometer amaromda ngaisilak lei. Masada border pillar Marifumathoi Makong Fauba fencing Karak Nabagi Dozer Season Aduna Laibak Tiam Kaiduna Lambiyan Pafauba Yausin Kre Hairi Masada Manipur Miyam na Manipur Gilam Inchima Fauba Mang Bayaroi Haizerabasu fencing asidi kilometer Romda Lamasi Mang Bagi Fibamda Lairabara Haibasini.